ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯅꯥꯂꯩꯕꯥꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯀꯨꯠꯆꯥꯕꯤ ꯏꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯨꯡꯁꯤ ꯍꯥꯎꯕꯤꯖꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯩꯃꯍꯟ ꯀꯧꯕꯤ ꯃꯆꯥ ꯄꯤꯕ ꯉꯥꯛꯇ ꯑꯍꯨꯝ ꯄꯣꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯃꯛ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯑꯃꯠꯇ ꯍꯤꯛꯇꯣꯛꯇꯅ ꯆꯠꯄ, ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯏꯈꯣꯝꯕꯗꯨ ꯆꯤꯡꯗ ꯎ ꯌꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯔꯨꯕꯤꯅ, "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯆꯦ ꯂꯩꯃꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯅꯠꯇ꯭ꯔꯅꯦ?" "ꯑꯧ ꯃꯥꯅꯦ ꯏꯟꯗꯣꯟ꯫ ꯏꯟꯗꯣꯟꯕꯨ ꯀꯔꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ?" "ꯏꯟꯗꯣꯟꯒꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯕꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯌꯨꯛꯁꯨꯅꯦ ꯃꯌꯥꯗ ꯀꯔꯤꯁꯨ ꯇꯥꯗꯅꯅꯦ ꯋꯥꯔꯦꯝ ꯁꯨꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯥ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ." "ꯏꯟꯗꯣꯟ, ꯏꯅꯥꯎ ꯊꯦꯝꯕꯨꯡꯗꯤ ꯑꯋꯥꯡꯒꯤ ꯎꯈꯣꯡꯗ ꯐꯝꯍꯧꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯆꯠꯈ꯭ꯔꯤꯕ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯍꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯃꯤꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ, ꯃꯆꯥ ꯑꯍꯨꯝ ꯌꯥꯎꯕꯕꯨ ꯋꯥꯈꯜ ꯇꯥꯕ ꯉꯥꯛꯇ꯫ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯒꯤꯅꯅꯦ, ꯑꯁ ꯈꯗꯥꯡ ꯀꯞ ꯀꯞ ꯂꯥꯎꯕ ꯃꯈꯩꯅꯦ ꯉꯥꯡꯅꯔꯤꯕꯁꯦ, ꯃꯁꯤꯃꯛꯇꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯌꯦ ꯇꯧꯋꯦꯕ." ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯗꯨ ꯏꯁꯧ ꯂꯥꯡꯂꯤ ꯌꯥꯏꯈꯣꯝꯕꯅ ꯇꯥꯛꯂꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯩꯃꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯄꯪꯁꯨꯗ ꯁꯨꯔꯝꯃꯤ꯫ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯄꯪꯇꯛꯇ ꯇꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯏꯉꯛ ꯉꯛꯅ, "ꯏꯃꯥꯒꯤ ꯌꯥꯏꯃ, ꯅꯪꯕꯨ ꯐꯤꯗꯣ ꯇꯛꯄ ꯍꯦꯟꯃꯜꯂꯦꯗꯅ, ꯁꯦꯒꯥꯏꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ." "ꯏꯃꯥ, ꯀꯩꯁꯨ ꯁꯦꯒꯥꯏꯔꯣꯏ, ꯐꯤꯁꯦ ꯑꯆꯨꯕ ꯈꯔ ꯌꯥꯎꯔꯤꯁꯦ ꯀꯣꯛꯃꯟꯗꯕꯁꯤꯗꯅꯦ ꯀꯣꯛꯅꯅꯕ ꯇꯛꯂꯤꯕꯅꯦ꯫ ꯈꯔ ꯈꯖꯤꯛ ꯆꯨꯕꯗꯨꯗꯤ ꯆꯨꯖꯔꯁꯅꯨ, ꯃꯗꯨ ꯀꯣꯛꯅꯅꯕ ꯇꯛꯄꯗ ꯐꯤꯗꯣ ꯁꯦꯒꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ." ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯌꯥꯏꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯌꯥꯏꯅ, ꯏꯃꯥ ꯍꯥꯏꯔꯨꯔꯅꯨꯕ, ꯍꯣ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤꯁꯦ ꯅꯨꯄꯤ ꯎꯅꯕꯗ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜꯅꯤ, ꯑꯗꯨꯅ ꯃꯁꯥ ꯅꯥꯟꯗꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯇꯧꯔꯤꯅꯤ." ꯂꯩꯃꯍꯟꯅ, "ꯏꯍꯦ, ꯅꯪꯗꯤ ꯀꯔꯝꯅ ꯅꯪ ꯇꯌꯥꯏꯅ ꯅꯨꯄꯤ ꯎꯅꯕꯗ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯅꯣ?" ꯌꯥꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯃꯈꯨꯠꯅ ꯂꯨꯈꯝꯗꯨꯗ ꯍꯥꯏꯐꯦꯠꯇ ꯅꯥꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯅ ꯁꯥꯎꯔꯤ, "ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯃꯔꯣꯟ ꯑꯃ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯀꯟꯈ꯭ꯔꯕ." ꯌꯥꯏꯅ ꯑꯃꯨꯛ, "ꯑꯍꯩ ꯑꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯅꯍꯥꯟ ꯅꯣꯡꯃ ꯇꯌꯥꯏꯅ ꯏꯆꯦ ꯑꯔꯨꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯣꯟꯅ ꯎꯔꯝꯕꯗꯒꯤꯅꯦ ꯑꯩꯅ ꯇꯥꯍꯧꯕ ꯑꯗꯨꯒꯤꯅꯤ." ꯌꯥꯏꯐ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯑꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯉꯥꯡ ꯅꯪ ꯆꯩ ꯌꯥꯝꯅ ꯂꯩꯔꯤꯀꯣ, ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ." ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯌꯥꯏꯐ ꯁꯨꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯅꯕ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏ ꯅꯣꯛꯃꯤ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ꯫ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪ ꯆꯩ ꯄꯪꯅꯤ ꯅꯤꯒꯅꯨꯀꯣ." "ꯑꯦ ꯏꯃꯥ, ꯑꯩꯕꯨ ꯀꯗꯥꯏꯗ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯒꯦ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ?" "ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦꯗ, ꯅꯌꯥꯝꯕꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯇꯅꯦ ꯄꯪꯌꯥꯎ ꯌꯥꯎꯁꯤꯟꯒꯅꯨꯀꯣ." "ꯑꯣ ꯍꯣꯏ, ꯁꯨꯝ ꯈꯪꯅꯤꯡꯗꯧꯕꯒꯤ ꯋꯥꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯗꯣ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯇꯨꯝꯊꯣꯛꯂꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯃꯍꯟꯗꯣ ꯅꯣꯛꯃꯤ, "ꯌꯦꯡꯕ ꯍꯩꯔꯗꯤ ꯀꯨꯝꯍꯩꯅꯤ ꯍꯥꯏꯗꯣ ꯆꯨꯝꯂꯦꯀꯣ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯂꯒ ꯑꯋꯥꯕ ꯀꯨꯝꯀꯩ ꯀꯥꯎꯗꯨꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯤꯕꯅꯤꯀꯣ." ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯟꯁꯨ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯈꯟꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯒꯦ ꯍꯥꯏꯅ ꯏꯪꯈꯣꯜ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯏꯈꯣꯝꯕꯅ ꯎ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯆꯤꯡꯈꯣꯡꯗ
ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯁꯤꯡ ꯆꯟꯅꯕꯅꯤ ꯍꯥꯏꯅ ꯀꯥꯔꯛꯂꯤꯕꯗꯨꯒ ꯃꯄꯥ ꯆꯅꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯅꯣꯛꯃꯤ ꯑꯉꯧꯕꯤ, ꯇꯥ ꯌꯥꯏꯈꯣꯝꯕ ꯎꯌꯥꯟꯒꯦ ꯍꯥꯏꯔꯣ? ꯍꯣꯏꯅꯦ, ꯅꯣꯏꯗꯤ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯔꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯇꯥ ꯌꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯁꯤ ꯌꯥꯔꯅꯤꯅ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ꯫ ꯑꯗ ꯑꯉꯧꯕꯤ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯇꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗꯕꯒꯤꯔ ꯏꯀꯥꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯇꯠꯇꯨ ꯂꯨꯞꯊꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡ ꯑꯗꯨ ꯀꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧꯕꯤꯅ ꯅꯣꯛꯃꯤ ꯌꯥꯏꯈꯣꯝꯕ, ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯅꯦ ꯇꯣꯔꯦꯟꯕꯥꯟꯗ ꯄꯥꯟꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯕꯅꯤ꯫ ꯑꯣ, ꯊꯕꯥ ꯍꯥꯏꯕ? ꯑꯗꯣ ꯃꯥꯕꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯔꯕ? ꯌꯥꯏꯈꯣꯝꯕꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯂꯨꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯐꯠ ꯇꯧꯗꯨꯅ ꯇꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯗꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯕꯤꯅ ꯊꯕꯥꯗ ꯇꯞꯅ, ꯊꯕꯥ, ꯅꯪꯕꯨ ꯑꯃꯨꯛ ꯀꯞꯂꯕꯣ? ꯊꯕꯥꯒꯤ ꯋꯥꯗꯤ ꯍꯥꯏꯗ ꯀꯞꯇꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯧꯕꯤꯅ ꯌꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯥ ꯌꯥꯏꯈꯣꯝꯕ, ꯊꯕꯥꯒꯤ ꯃꯃꯥ ꯏꯅꯦꯇꯣꯟꯗꯣ ꯊꯥ ꯑꯍꯨꯝꯃꯨꯛ ꯐꯥꯔꯛꯂꯦ ꯂꯩꯈꯤꯗꯕ, ꯑꯗꯨꯅ ꯈꯨꯔꯥꯇꯣꯟꯅ ꯊꯕꯥꯁꯦ ꯃꯣꯏꯗ ꯊꯝꯂꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯅꯦ꯫ ꯌꯥꯏꯈꯣꯝꯕ ꯑꯉꯧꯕꯤꯅ ꯊꯕꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯔꯤ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯌꯥꯏꯈꯣꯝꯕꯅ ꯌꯥꯟꯒꯗꯧꯕ ꯎꯗꯨꯒꯤ ꯃꯔꯛꯇꯣ ꯌꯧꯔꯕꯣꯏꯅ ꯈꯟꯗꯨꯅ, ꯇꯥꯈꯣꯝꯕ, ꯅꯪꯒꯤ ꯎ ꯌꯥꯟꯐꯝ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯁꯣꯝꯒꯤꯅꯦ ꯁꯤꯡ ꯈꯔ ꯇꯥꯕ ꯑꯗꯣꯝꯗ ꯆꯠꯂꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯥꯟꯕ ꯌꯥꯕ ꯎꯖꯥꯎ ꯑꯃ ꯈꯜꯂꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯁꯤꯡ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯌꯥꯏꯈꯣꯝꯕ ꯎꯖꯥꯎ ꯑꯃ ꯌꯥꯟꯕ ꯂꯣꯏꯔꯗꯨꯅ ꯍꯨꯃꯥꯡ ꯁꯧꯃꯟꯕ ꯑꯗꯨꯗ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ, ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯁꯤꯡ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯕꯨ ꯁꯤꯡ ꯑꯝꯇꯒ ꯐꯪꯗ꯭ꯔꯕꯖꯥꯠꯂꯣ? ꯈꯪꯗꯦꯗ, ꯑꯁꯨꯛ ꯀꯨꯏꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯐꯗꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯍꯨꯝꯗꯨꯅ ꯃꯁꯥꯗꯣ ꯏꯪꯊꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯀꯣꯛꯇ ꯆꯤꯡꯀꯣꯛꯊꯣꯡ ꯑꯃꯃꯝ ꯄꯨꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯄꯗ ꯌꯥꯏꯈꯣꯝꯕꯅ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯑꯉꯧꯕꯤꯅ, ꯇꯥ ꯌꯥꯏꯈꯣꯝꯕ, ꯅꯣꯏ ꯑꯅꯤꯁꯨ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯕꯣ? ꯑꯥꯎ, ꯇꯥ ꯌꯥꯏꯈꯣꯝꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯏꯈꯣꯝꯕ ꯑꯉꯧꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯝꯅꯅꯕ ꯏꯀꯥꯏꯕ ꯈꯥꯡꯂꯒ, ꯎ ꯌꯥꯟꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯗ, ꯋꯥꯏ ꯍꯥꯏꯗꯅ ꯎꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯂꯤꯕꯅꯤ꯫ ꯑꯣꯍꯣ, ꯑꯗꯨꯕꯨꯗꯤ ꯐꯩꯅꯦ, ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯑꯃꯗꯨꯝ ꯈꯜꯂꯨꯔꯦ꯫ ꯑꯁ, ꯋꯥꯈꯜ ꯐꯕ ꯏꯆꯜ ꯋꯥꯈꯜ ꯉꯥꯛ ꯐꯈꯤꯅꯨꯀꯣ, ꯅꯕꯨꯡ ꯆꯨꯝꯅ ꯋꯥꯕꯒꯤ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯣꯏꯅꯤꯁꯨ ꯀꯨꯝꯂꯗꯧꯅꯤꯅ ꯑꯩꯒ ꯄꯨꯟꯅ ꯀꯨꯝꯈ꯭ꯔꯁꯤ, ꯑꯩꯁꯨ ꯏꯇꯣꯝꯇ ꯀꯨꯝꯕꯗꯣ ꯇꯟꯗꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯉꯧꯕꯤ, ꯍꯣꯏꯗ, ꯑꯁꯤꯗꯒꯤꯗꯤꯅꯦ ꯀꯅꯥꯅ ꯈꯪꯕ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯔꯛꯄꯁꯨ꯫ ꯑꯉꯧꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯞ ꯇꯧꯅ ꯅꯪꯁꯤꯗꯤꯕ ꯍꯥꯏꯒꯨꯝꯕꯗꯅ ꯏꯪꯒꯨꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯗꯤ ꯊꯕꯥꯒꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯥꯋꯣꯏꯔꯦ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯕ ꯍꯥꯏꯕꯁꯦ꯫ ꯑꯉꯧꯕꯤꯗꯤ ꯊꯕꯥꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯉꯛꯇꯨ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯗꯣ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯅꯣꯏ ꯑꯅꯤꯒꯤ ꯄꯥꯈꯣꯡ ꯆꯟꯅꯅꯕ ꯂꯥꯛꯅꯕꯗ ꯑꯩꯁꯦ ꯀꯥꯡꯂꯝ ꯆꯦꯟꯕꯤ ꯑꯣꯏꯗꯅ ꯃꯤ ꯋꯥꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯄꯣꯠꯇꯦ꯫ ꯌꯥꯏꯈꯣꯝꯕꯅ, ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯕꯥ, ꯀꯔꯤꯕ? ꯌꯥꯏꯈꯣꯝꯕ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯗꯨ ꯋꯥꯈꯜ ꯑꯃꯨꯛ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤꯅ꯫ ꯊꯕꯥꯅ,
ꯑꯉꯧꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡ ꯅꯣꯛꯂꯨꯔꯒ ꯑꯅꯤꯗꯨ ꯏꯀꯥꯏꯔꯅꯤ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯤꯜꯂꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯌꯥꯏꯈꯣꯕꯒ ꯊꯕꯥꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯃꯥꯃꯒꯤ ꯅꯨꯄꯤ ꯃꯅꯦ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯑꯗꯨꯗ ꯁꯨꯡꯂꯩ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯒ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅꯇ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ ꯊꯕꯥꯒꯤ ꯃꯅꯦ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗꯅꯦ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯄꯥꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏ ꯃꯆꯦꯅꯤ ꯇꯧꯔꯤꯗꯨꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯗꯅ ꯃꯆꯥꯁꯦ ꯌꯣꯛꯄ ꯊꯥꯛꯄꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯍꯥꯞꯂꯦꯕ ꯀꯥꯟꯅꯗꯦ ꯑꯩ ꯃꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯏꯃꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯊꯕꯥꯒꯤ ꯃꯅꯤ ꯑꯗꯣ ꯑꯁꯨꯝ ꯀꯜꯂꯛꯄꯗ ꯊꯕꯥꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯅꯥꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯐꯥꯎꯕ ꯊꯕꯥꯗ ꯇꯠꯇꯅ ꯁꯨꯍꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯊꯕꯥꯅ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯀ꯭ꯔꯤ ꯇꯛꯐꯝꯗꯒꯤ ꯐꯧ ꯄꯣꯝ ꯆꯟꯕ ꯑꯃ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯅ ꯄꯨꯔꯞ ꯄꯨꯔꯞ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥ ꯕꯣꯔꯥꯗꯣ ꯑꯩ ꯊꯥꯡꯕꯤꯒꯦꯁꯦ ꯏꯕꯨꯡ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯊꯥꯡꯕ ꯉꯝꯅꯤꯗ ꯌꯥꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯑꯔꯨꯝꯕꯁꯦ ꯊꯥꯡꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯁꯦ ꯁꯦ ꯏꯕꯨꯡ ꯇꯧꯕꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯊꯕꯥꯒꯤ ꯃꯀꯣꯛꯇꯒꯤ ꯕꯣꯔꯥ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯑꯣꯏꯅ ꯊꯥꯡꯒꯠꯂꯒ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯕꯥꯗꯣ ꯋꯥꯗꯤ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯗꯨ ꯐꯥꯊꯕ ꯉꯝꯍꯧꯗꯦ ꯑꯁ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥ ꯀꯔꯤꯕ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯁꯨꯛ ꯂꯨꯝꯕꯁꯦ ꯄꯨꯕ ꯉꯝꯂꯤꯕ ꯅꯪꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕꯅꯤꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯀꯟꯗ ꯌꯥꯗꯕꯒꯤ ꯀꯜꯂꯤꯅꯤ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯝ ꯇꯧꯅ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯍꯥꯏꯅꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯑꯉꯧꯕꯤꯅ ꯁꯤꯟꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯏꯅꯕ ꯑꯣꯏꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯍꯟꯗꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯈꯣꯝꯕꯅ ꯊꯕꯥꯒ ꯎꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯟꯅ ꯃꯪꯒꯣꯜꯗ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯃꯍꯟ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯆꯥꯕꯨ ꯑꯗꯨꯛ ꯅꯥꯟꯅ ꯀꯦꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯇꯧꯕ ꯂꯩꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯥꯏꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏꯈꯣꯝꯕꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯍꯩꯄ ꯌꯥꯝ ꯁꯥꯔꯛꯀꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯗ꯭ꯔꯕꯣ ꯑꯝꯇ ꯏꯃꯥꯗ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯌꯨꯅꯦ ꯌꯥꯏꯈꯣꯝꯕ ꯃꯃꯥꯗ ꯑꯃꯨꯛꯇ ಮಿನಂಬ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯇꯞꯅ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯀꯤꯔꯨꯞꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯍꯟꯁꯨ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯒ ꯌꯦꯡꯉꯣꯏ ꯅꯪꯁꯤ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯑꯍꯜ ꯀꯣꯍꯜꯂꯍꯟꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯍꯟꯅꯤꯡꯉꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯌꯥꯏꯈꯣꯝꯕ ꯏꯃꯥ ꯊꯕꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯦꯛꯇꯣꯛꯇꯨꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯒꯤꯅ ꯏꯃꯧꯗꯤꯅꯦ ꯏꯃꯥꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯂꯧꯒꯗꯕꯅꯤ ꯃꯁꯤ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯅ ꯆꯠꯀꯗꯧꯕ ꯊꯕꯛꯇꯣ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯅ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯌꯥꯝꯕ ꯑꯍꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯨꯗ ꯃꯗꯨ ꯎꯕꯗ ꯌꯥꯏꯗꯨꯁꯨ ꯁꯥꯎꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯏꯆꯦ ꯊꯕꯥꯒ ꯅꯨꯡꯁꯤꯅꯖꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦꯕ ꯏꯃꯥꯅ ꯇꯥꯆꯧꯗ ꯊꯤꯡꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯌꯥꯝꯅ ꯀꯥꯏꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯤꯡꯂꯤꯕꯁꯦ
ꯑꯗꯨꯒ ꯇꯌꯥꯏꯒ ꯏꯆꯦ ꯑꯔꯨꯕꯤꯒ ꯅꯨꯡꯁꯤꯅꯕꯗꯅ ꯀꯩꯒꯤ ꯊꯤꯡꯗ꯭ꯔꯤꯕ? ꯍꯣ ꯅꯈꯣꯏ ꯇꯌꯥꯏꯅꯅꯦ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅꯅꯦ ꯄꯥꯝꯖꯕ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒꯅꯦ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥꯅ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯈꯛ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥ ꯑꯇꯣꯝꯕꯁꯨ ꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯣ ꯈꯖꯤꯛ ꯇꯨꯝꯊꯣꯔꯛꯂꯒ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯧ ꯑꯃꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯧꯗꯧꯅꯤ ꯀꯥꯏꯅ ꯂꯧꯔꯦ, ꯁꯨꯡꯂꯧ ꯂꯧꯔꯦ꯫ ꯑꯩꯗꯤꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯧꯅꯤ, ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯌꯥꯄꯣꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯗꯣ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯕꯨꯡ ꯑꯍꯜꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯇꯕꯅꯤꯅ ꯃꯌꯥꯝꯕꯨꯡꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯁꯣꯏꯗꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ, ꯑꯩꯈꯣꯏ ꯇꯥꯆꯧꯃꯛꯀꯤ ꯐꯤꯕꯝꯅꯤ, ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯤꯕꯅꯤ ꯍꯥꯏꯅꯅꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯣꯝꯇ ꯍꯟꯊꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯅꯤꯗꯣ ꯌꯥꯔꯔꯣꯏ, ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨꯅꯦ ꯊꯦꯡꯅꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯗꯣ ꯇꯍꯥ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯈꯣꯝꯕ ꯊꯕꯥꯗ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕꯗ ꯊꯕꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, ꯇꯥꯈꯣꯝꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯁꯦ꯫ ꯑꯗꯨ ꯊꯕꯥ ꯑꯩꯅ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯕ ꯉꯝꯂꯣꯏ꯫ ꯊꯕꯥ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯄꯤꯔꯣꯏꯅꯅ ꯌꯦꯡꯂꯗꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯃꯕꯨꯛꯅꯤꯡꯗꯣ ꯐꯥꯊꯖꯩ꯫ ꯐꯔꯦ ꯇꯥꯈꯣꯝꯕ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ, ꯑꯁꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯣꯟꯅ ꯌꯥꯏ ꯃꯔꯨꯝꯗꯨꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯅꯤꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯇꯥꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯂꯩꯔꯦ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯕꯣꯛ ꯂꯩꯍꯣꯏꯗ ꯀꯧꯔꯒꯅꯦ ꯑꯅꯤꯁꯤ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯅ ꯂꯣꯟꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔ ꯅꯦꯛꯂꯨꯔꯒ ꯃꯌꯥꯝꯕꯨꯡꯗꯣ ꯃꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯍꯜꯂꯝꯃꯤ꯫ ꯂꯩꯃꯍꯟꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯄꯦꯟꯗꯕꯒ ꯁꯥꯎꯅꯤꯡꯕꯒ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯩꯃꯍꯜ ꯋꯥꯈꯜ ꯊꯣꯔꯛꯂꯕ ꯃꯇꯝꯗꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯗꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯆꯪꯁꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ, ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜꯗꯣ ꯄꯦꯟꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯌꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯁꯤꯜꯂꯨꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯕ ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ, ꯑꯁꯤ ꯃꯉꯥꯏꯗꯅ ꯐꯔꯦ, ꯑꯩꯅ ꯁꯤꯟꯗꯅ ꯅꯝꯗꯅ ꯑꯅꯤꯁꯦ ꯊꯨꯡꯅꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯦꯗꯅꯁꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯤ ꯃꯃꯥꯕꯨ ꯀꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯒ ꯊꯕꯥꯒꯁꯨ ꯏꯇꯞ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯃꯍꯜ ꯊꯕꯥ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ, ꯇꯧ ꯉꯝꯃꯤ, ꯅꯪꯅ ꯉꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗꯀꯣ ꯍꯥ? ꯏꯃꯥ ꯀꯧꯔꯛꯀꯅꯨ, ꯀꯅꯥꯒꯤ ꯏꯃꯥ ꯍꯥ? ꯃꯇꯨꯡꯗ ꯅꯆꯤꯟ ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯨꯝꯕ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯑꯃꯕꯨꯅꯦ ꯂꯩꯃꯍꯟ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯅꯤ ꯍꯥꯏꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎ ꯃꯪꯒꯅꯨ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯅ ꯅꯪꯕꯨ ꯅꯄꯥꯒꯤ ꯑꯋꯥꯠꯄ ꯃꯁꯛ ꯈꯪꯍꯟꯗꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯁꯦ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯅꯕ ꯇꯥꯔꯦꯗꯀꯣ꯫ ꯌꯥꯏꯈꯣꯝꯕꯅ, ꯏꯃꯥ ꯌꯥꯔꯦ ꯂꯦꯞꯄꯣ, ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯋꯥ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯟ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯗ ꯇꯥꯗ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯕꯥ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯂꯩꯃꯍꯜ ꯅꯣꯡꯃꯇ ꯃꯆꯥ ꯃꯃꯧ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯝꯗꯦ꯫ ꯊꯕꯥꯅ ꯀꯧ ꯉꯥꯡꯗꯅ ꯇꯧꯔꯕꯁꯨ
ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯒ ꯆꯠꯂꯝꯃꯤ꯫ ꯊꯕꯥꯅ ꯊꯣꯡ ꯊꯥꯛꯄ ꯑꯃꯠꯇꯁꯨ ꯃꯈꯨꯠ ꯂꯨꯞꯂꯝꯗꯦ꯫ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯂꯝ ꯇꯩꯔꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯍꯜꯂꯒ ꯑꯃꯨꯛ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯕꯥꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯕꯥ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ, "ꯃꯣꯏꯇꯥ, ꯑꯩꯁꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ." "ꯅꯨꯄꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯕꯨ ꯍꯥ? ꯁꯦ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯦ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦꯕ?" ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯂꯨꯗ ꯏꯔꯥ ꯍꯧꯅ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒꯅ ꯍꯦꯟꯅ ꯌꯥꯏꯈꯣꯝꯕꯗꯨ ꯄꯥꯈꯠꯅ, "ꯁꯦ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ, ꯅꯪ ꯍꯥꯏꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯕꯥꯗꯨ ꯊꯤꯟꯒꯠꯂꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯊꯤꯡꯕ ꯉꯝꯅ, "ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡ, ꯑꯩꯅꯗꯕ ꯃꯇꯧ ꯎꯠꯄ, ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯗ." ꯑꯁꯤ ꯍꯥꯏꯗꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯦꯛꯅ ꯂꯥꯎꯅ ꯀꯞꯊꯣꯔꯛꯄ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯨꯟꯁꯤꯟꯕꯤꯗꯨꯅ, "ꯀꯩꯁꯨ ꯈꯟꯒꯅꯨ, ꯈꯔ ꯂꯩꯔꯒ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯀꯅꯤ" ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯏꯅ ꯇꯥꯍꯧꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯃꯇꯩ ꯃꯅꯥꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯈꯨꯖꯪ ꯊꯧꯔꯥꯡꯅꯤ, ꯃꯇꯩꯃꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯟ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯌꯥꯎꯅ ꯊꯕꯥꯅ ꯁꯨꯝꯂꯦ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯗꯨꯅ, "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯃꯁꯤ ꯑꯍꯜꯒꯤ ꯃꯊꯧꯅꯤ. ꯑꯉꯥꯡ ꯅꯪꯅ ꯃꯁꯤꯗꯩ ꯌꯥꯎꯔꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ. ꯅꯪꯒꯤ ꯅꯊꯧ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯌꯨ." "ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯤ." "ꯑꯇꯣꯝꯕ, ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯣ. ꯆꯠꯂꯣ ꯍꯥꯏꯗꯤ ꯆꯠꯂꯣ." ꯌꯥꯏ ꯃꯃꯥꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯟꯗꯤ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ, "ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ. ꯃꯥꯁꯦ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯋꯥꯔꯛꯇꯕ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯟ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯅꯦꯝꯗ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯀꯞꯆꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨꯗ ꯌꯥꯏꯐꯁꯨ ꯋꯥ ꯉꯥꯡꯗꯦ, ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯄꯨꯝꯕꯗꯣ ꯃꯥꯒ ꯈꯪꯅꯖꯕꯤ ꯑꯔꯨꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯔꯨꯕꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯅ, "ꯑꯁ, ꯑꯗꯨꯗꯤ ꯏꯆꯦꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯅꯤ." "ꯋꯥꯕ ꯍꯥꯏꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯕ ꯖꯥꯠꯅꯤꯗ. ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅꯅꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯑꯣꯠꯄ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ." "ꯀꯥꯟꯅꯗꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯧ ꯑꯣꯠꯄꯤ ꯃꯅꯦꯝꯗꯣ, ꯃꯃꯧ ꯑꯐꯥꯎꯕꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒꯅꯦ ꯑꯣꯠꯈꯥꯏꯕꯗ ꯌꯥꯔꯦꯗꯅ." "ꯍꯣꯏꯅꯦ, ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯗꯧꯕꯅꯤꯅ." "ꯌꯥꯝ ꯐꯅꯤ. ꯑꯗꯨꯒ ꯅꯃꯥꯗꯣ ꯑꯩꯅ ꯑꯣꯠꯈꯥꯏꯕꯤꯔꯦ ꯀꯥꯏꯅ, ꯑꯩꯕꯨ ꯏꯄꯥꯝ ꯆꯠꯂꯣ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯗꯤꯅꯦ ꯀꯝꯗꯧꯕ?" "ꯑꯗꯨꯃꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯗ. ꯑꯁꯦꯡꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯏꯐꯒ ꯑꯔꯨꯕꯤꯒꯗꯨ ꯍꯥꯏꯕ ꯆꯪꯗꯨꯅ ꯊꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯃꯍꯜ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯑꯔꯨꯕꯤꯗꯣ ꯄꯥꯝꯖꯕ ꯃꯃꯧꯅꯤ ꯎꯠꯀꯦ ꯈꯟꯅ, "ꯍꯥꯏ ꯃꯧ ꯌꯥꯏꯃ, ꯅꯪꯕꯨ ꯏꯁꯤꯡ ꯈꯤꯇꯅꯦ ꯊꯛꯀꯤꯅꯦ. ꯏꯁꯤꯡꯗꯣ ꯈꯨꯖꯥꯏ ꯑꯃꯇ ꯀꯜꯂꯛꯎꯗꯅ." ꯑꯔꯨꯕꯤꯅ, "ꯍꯣ, ꯉꯝꯖꯗ꯭ꯔꯦ. ꯏꯃꯥꯗꯣ ꯈꯨꯠ ꯄꯥꯟꯕ ꯅꯠꯇ꯭ꯔో? ꯀꯜꯂꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯊꯧꯗꯥꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ?" ꯂꯩꯃꯍꯟ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯃꯃꯧ ꯌꯥꯏꯃ ꯑꯗꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯗꯨꯅ, "ꯑꯁ, ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯏꯈꯨꯠꯆꯥꯕꯤ ꯏꯃꯧꯁꯤꯗꯤ ꯇꯥꯃꯤꯅꯦ, ꯌꯥꯔꯣꯏꯗꯧꯔꯤ." ꯇꯟꯖꯥꯗꯨꯗ ꯊꯕꯥꯅ ꯏꯁꯤꯡ ꯑꯗꯨ ꯀꯟꯗꯨꯅ ꯊꯣꯛꯂꯛꯂꯒ, "ꯏꯃꯥ, ꯏꯁꯤꯡ ꯍꯥꯏꯗꯣ." "ꯀꯅꯥꯅ ꯅꯉꯣꯟꯗ ꯏꯁꯤꯡ ꯄꯨꯔꯛꯎꯒ ꯍꯥꯏꯈꯤꯒꯦ ꯍꯥ? ꯏꯈꯨꯠ ꯄꯥꯟꯖꯦ, ꯏꯈꯨꯠꯅ ꯀꯜꯂꯒ ꯑꯗꯨꯃꯛ ꯊꯛꯆꯒꯦ. ꯀꯩ ꯀꯥꯟꯗꯕꯗ, ꯏꯀꯥꯏꯕ ꯑꯝꯇꯁꯨ ꯈꯪꯗꯕ. ꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯟꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨꯗ ꯏꯔꯥ ꯏꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏ ꯑꯃꯗꯤ ꯑꯔꯨꯕꯤ ꯊꯣꯛꯂꯛꯇꯨꯅ ꯊꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃꯒꯤ ꯑꯔꯨꯕꯤꯗꯤ ꯂꯩꯃꯍꯟꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯄꯦꯟꯗꯅ ꯃꯆꯤꯟꯗ, "ꯄꯥꯝꯖꯅ ꯊꯤꯔꯨꯕ ꯏꯃꯧꯁꯤꯗꯤ ꯇꯊꯤꯁꯨ ꯆꯩꯅꯤꯡꯗꯦ. ꯑꯩꯅꯤꯀꯣ
ꯏ ꯀꯥꯕꯅꯗꯤ ꯂꯣꯏꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯟ ꯄꯦꯟꯗꯅ ꯁꯣꯟꯕ ꯈꯨꯗꯤꯡ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯃꯥꯗ ꯍꯦꯛꯇꯃꯛ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯎꯔꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯃꯆꯥ ꯑꯇꯣꯝꯕꯗ ꯍꯦꯛꯇꯃꯛ ꯇꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯃꯍꯟꯗꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯥꯏ ꯃꯍꯧꯌꯥ ꯏꯃꯥ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯩꯕꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅꯦꯍꯦ ꯂꯩꯃꯍꯟ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯇꯥꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯏꯁꯤꯡꯗꯨ ꯄꯨꯕꯤꯔꯛꯇꯦ ꯇꯧꯕꯒꯤꯕꯨꯗꯤ ꯋꯥꯈꯜ ꯇꯥꯅꯕ ꯇꯧꯕꯅꯤ ꯃꯔꯦꯝꯅ ꯋꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯊꯕꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ ꯃꯥꯕꯨ ꯆꯩꯕꯤꯒꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯃꯅꯤꯡꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯏꯁꯤꯡ ꯍꯥꯏꯗꯣ ꯂꯩꯃꯍꯟ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯇꯣꯝꯇ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯃꯥꯒꯤ ꯐꯤꯖꯤꯅ ꯃꯅꯤꯡꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯄꯥꯈꯠꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯁꯦ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯂꯩꯃꯍꯟ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯏꯃꯧꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯤ ꯅꯪꯅ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪꯅꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯍꯟꯅ ꯋꯥꯔꯧ ꯄꯨꯠꯂꯧꯕ ꯊꯝꯂꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯅꯃꯧꯗ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯤꯕꯅꯣ ꯅꯃꯧꯅ ꯏꯃꯥꯗ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯅꯃꯧꯗꯤ ꯏꯃꯥꯅ ꯅꯃꯧꯕꯨ ꯈꯪꯁꯅꯨ ꯍꯩꯁꯅꯨ ꯈꯟꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯂꯩꯃꯍꯟ ꯃꯃꯧ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯧ ꯑꯍꯜꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯊꯣꯔꯛꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯕꯥꯅ ꯁꯥꯎꯔꯞꯅ ꯅꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯑꯗꯨꯛ ꯋꯥꯅ ꯈꯧꯔꯥꯡꯅ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯍꯥ ꯌꯥꯏꯅ ꯃꯣꯏ ꯃꯅꯤ ꯃꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯑꯔꯨꯕꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯣꯏꯖꯥꯠꯅꯤ ꯂꯩꯃꯍꯟꯅ ꯀꯩꯒꯤ ꯏꯃꯧꯕꯨꯁꯨ ꯀꯥꯎꯗꯧꯔꯤꯕꯅꯣ ꯑꯔꯨꯕꯤꯅ ꯏꯃꯥ ꯅꯃꯧꯕꯨꯁꯨ ꯏꯃꯥꯅꯅꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯃꯅꯦꯝꯕꯨ ꯋꯥꯈꯜ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯍꯟꯁꯨ ꯀꯩꯁꯨ ꯁꯥꯎꯔꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯦꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ